Houjik yamlaba kuki kaya laitan pokpida CF lainayna Meitei lau Uba Yaroi Haina makutta utup paidura kumtharakpagi protest ni Kukisingna thadorakpa. Kukisingna nauri kapa horakle haidi laitan pokpi. Laitan pokpida Meitei masa ama kukina nauri kaplakpada sokpa yaure. Pukhauda tear gas kapa Houjik. Ngasi Ayuk Uttarakhanda helicopter crash tawbada Meeoi taruk Sire haidi. Kangleipak bazar da accident Twkhre. Houjik ngayaki mamangda accident thokle. Kangleipak bazar da gari masa thaurakpa Meeoi adu hospital da pukhatkre haidi. Hingsa pamjadaba ojaasingna kukina nauri kapsilaedana lau Uba Yaroi kaina tawrise sanction piraga basan pidana khotnana amukta tawbiyu haina arambai tengkongi lusung puren oiriba kolungan bakhumangi maikeidagi fongdorokli. Nauna sikhiba taruk tharaga Assamda sabadagi sikhiba tara sukre. India gi awang nongpo state singda haukiba nimit kharani asida sabagi sangka hena hengalakpaga loinana Assam gi tongan mafam singda sabadagi Meeoi taruk nauna sikhiba loinana sikhiba migi masing punna tara sukre. Assamda sikhiba taruk asigi manungda humna Guwahati dagi atai sikhiba sing adu Assam gi Duirajan ground parina singba mafamda leiba Meeoi singni hairi. Guwahati da census degree 37.2 gi sangda sarabasu madugi maisa adu census degree 50 gi asabagumna phawi amadi masi normal temperature dagi census degree 4.7 hena sarabadi state Dipugarda census degree 38.5 yauna saduna normal temperature dagi census degree 7 hena saki. Tezpurdana census degree 38.6 yauna saduna mafam adudasu normal temperature dagi census degree 7 hena saki. Manipur gi Jiribam district ka tainaba Assam gi Kasar district ki Silchar census degree 36.8 amasung Lakipur census degree 38.5 ki chang yauna saduna normal temperature dagi census degree 6.7 gi sang hengana saki hairi. Leibak asigi awang nongpok state singdasu sabagi saga si leptana hengadakpagi report tawri. Manipur gi oina sabagi sang hantadri. Noneda census degree 38.31 Kangpokpida census degree 35.63 Bisnupurda census degree 36.43 Imphal East 35.02 amasung Kaksing da census degree 34.35 chang yauna saki haina official oiba report na hairi. Ayingba lamni hainariba Meghaloi gi Kondung Silongda fauba census degree 28.1 yauna saki. Sabagi sang leptana hengalakpa asina Meeoi bagi haksangda mapung oina sahi yamlaba natraga masagi anaba leiba asonba Meeoi singda chauna singnaba oirakli ba phibam asida samlaingangna skun kabagi matam asi hongdonaba marilenaba singda khankhre. Ayuki class ngana hobaga loinana soti thadokpa yaunaba thausin paikhanaba marilenaba singda khankhre. Masigi ahongba si June 13 tagi chenaba hauragani hairi. Punsigi pandam phangbaga taibang pan thadokre haina thamakli. Meeoi bekhone hingliba se ekhone thamliba pandam madu phangnaba honnariba ngaktani. Punsigi thamliba pandam phangnaba honnaraba matu thamliba pandam madu phangba ikui kuidaba Kangpokpi district tagi lamnunthen singsandi taibang pan thadokre. Haukiba sagose dumita Ahmedabad London tamna paigadaba flight ama airport manakta paikhatpa haubaga medical hostel amada tasintuna kaikhi. Plane kaibagi thaudo aduda plane aduda cabin crew oina thabuk tawbi Manipurdagi nupi ani yaubugi manungda lamnunthen singsansu amani laikhidrabi atopa aduna thongwan awang laikaidagi kongbrai lakpam nganthoini. Lamnunthen singsan ngalingai matamdagi hauna cabin crew member oina thabuk tawba pamna haurakibani. Mahakna pamliba pandam adu mangphaunaduna Air India gi cabin crew oina thabuk tawkhi. Mamang sahida cabin crew oina thabuk sangkhibani adubu haukiba sagonse numita thokiba laibak thiba thaudok plane kaibagi thaudok da mahak laikhidre. Mahakna yauriba plane adu kaida heba pau phangbaga mahakya pokpi mama lektharaki amadi imung manung amadi mari matagi Meeoi singna lamnunthen ICU da leiduna laikatnari haiduna thiamjinki. Irai numitki nungthinda mahak leitre haiba mahaki apokpi mama namleihingna khangki. Lamnunthem masimmanau singi manungda nupi mathanta yaubani. Plane kaibadi yaukiba lamnunthen gi haksang karambano haiba khangnaba mahaki mayamba ahan Ahmedabad DNA test ki damak laikhre amadi lakliba ningthaukaba natraga leibak pokpa da DNA test tawduna haksang khanglagani haina imung manunggi Meeoi singna phongdorokli.